ꯄꯨꯅꯝꯄꯨ ꯄꯨꯅꯦꯝꯖꯔꯤ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ laughing food delivery service ꯁꯦ ꯂꯤꯡ ꯁ꯭ꯇ꯭ꯔꯤꯠꯅ ꯇꯧꯕꯅꯦ ꯁꯤꯁꯤꯅ wet laughing ꯁꯤꯁꯤꯅ dry laughing laughing ꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯃꯣꯏꯁꯦ noodles ꯀꯤ variety ꯑꯃꯅꯦꯕ ꯑꯗꯨꯒ noodles ꯀꯗꯤ ꯃꯥꯟꯅꯗꯕ ꯄꯥꯁꯇꯥꯒ ꯃꯥꯟꯕꯅꯦꯕ ꯑꯗꯨꯝ ꯄꯥꯁꯇꯥꯗꯤ ꯅꯠꯇꯦꯕ ꯁꯤꯁꯦ laughing ꯀꯧꯋꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯣ ꯁꯤꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ ꯄꯣꯠꯅꯤ ꯁꯤꯁꯦ ꯀꯌꯥꯝ ꯁꯥꯔꯝꯗꯣꯏꯅꯣ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯁꯤꯒꯤ ꯂꯤꯡ ꯁ꯭ꯇ꯭ꯔꯤꯠꯇ ꯃꯦꯅ꯭ꯌꯨꯁꯤꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯀꯤꯝꯕꯥꯞ ꯑꯣꯔꯗꯔ ꯇꯧꯕꯤꯔꯁꯨ ꯀꯤꯝꯆꯤꯁꯨ ꯐꯪꯉꯦ ꯑꯗꯨꯒ laughing wetꯀ dryꯒꯁꯨ ꯐꯪꯉꯦ ꯑꯗꯨꯒ chicken macaroni ꯑꯗꯨꯒ chicken chowminꯁꯨ ꯐꯪꯉꯦ ꯑꯗꯣ ꯁꯤꯁꯦ laughing ꯁꯤꯁꯤꯗꯤ pure vegꯅꯦ ꯁꯤꯗ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ laughing ꯁꯦꯝꯕꯗ ꯊꯣꯛꯂꯛꯄ starchꯇꯨꯅ breadꯅꯦꯕ ꯁꯤꯁꯦ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ COVID-19ꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯕ ꯀꯤꯕꯤꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯃꯤꯈꯩꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒ ꯆꯥꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯇꯦꯛ ꯑꯋꯦ ꯁꯔꯚꯤꯁꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯍꯣꯝ ꯗꯦꯂꯤꯚꯔꯤꯁꯨ ꯇꯧꯋꯦ ꯄꯨꯡ ꯑꯃ ꯃꯇꯨꯡꯗ ꯇꯧꯕꯅꯦ ꯗꯦꯂꯤꯚꯔꯤꯅ ꯑꯗꯨꯗꯨꯒ ꯇꯦꯛ ꯑꯋꯦꯁꯨ ꯑꯃ ꯃꯇꯨꯡꯗ ꯂꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯣꯔꯗꯔ ꯇꯧꯕꯗꯤ ꯄ꯭ꯔꯤ ꯑꯣꯔꯗꯔ 1 day before ꯇꯧꯕꯤꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯄ꯭ꯔꯤ ꯑꯣꯔꯗꯔ ꯇꯧꯕꯤꯒꯗꯕ ꯑꯩ ꯁꯤꯒꯤ ꯗ꯭ꯔꯥꯏ laughingꯁꯦ ꯍꯥꯟꯅ ꯆꯥꯔꯦ ꯍꯥꯏ ꯇꯧꯋꯦ ꯃꯣꯔꯣꯛꯁꯦ ꯀꯣꯟ ꯂꯥꯛꯑꯦ ꯇꯦꯛꯁꯆꯔꯁꯦ ꯌꯥꯝ chewy ꯑꯣꯏꯌꯦ ꯁꯤꯒꯤ ꯌꯦꯜꯂꯣꯁꯦ ꯃꯣꯔꯣꯛ ꯁꯥꯏ ꯁꯤꯁꯦ ꯑꯁꯦꯡꯕ ꯁ꯭ꯄꯥꯏꯁꯤ ꯗꯤꯁꯅꯦꯕ ꯇꯤꯕꯦꯇꯤꯌꯟ ꯗꯤꯁꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯍꯧꯗ꯭ꯔꯦ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤ ꯃꯣꯔꯣꯛ ꯁꯥꯒꯗꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯒ ꯁꯤꯡꯖꯨꯒꯨꯝꯕ ꯍꯥꯎꯋꯦ ꯑꯦꯗ꯭ꯔꯦꯁꯅ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟꯗ ꯍꯥꯎꯋꯦ ꯁꯤꯒꯤ ꯃꯣꯏ ꯁ꯭ꯇꯥꯔꯠꯁꯦ ꯒ꯭ꯂꯨꯇꯟ ꯕ꯭ꯔꯦꯗꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯃꯣꯔꯣꯛꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯋꯥꯏꯠꯁꯤꯅ ꯁꯦꯁꯃꯤ ꯁꯤꯗ꯭ꯁꯅꯦꯕ ꯑꯗꯣ ꯌꯥꯝ ꯆꯥꯅꯩ ꯁꯤꯒꯤꯁꯤꯅ ꯁꯤꯒꯤ ꯇꯦꯛꯁꯆꯔꯁꯤꯅ chewy ꯑꯣꯏꯔꯒ ꯄ꯭ꯂꯦꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ very spicy ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯎꯋꯦ ꯆꯥ ꯁꯨꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯇꯝ ꯁꯨꯝ ꯂꯥꯛꯑꯦ 와 ꯃꯣꯔꯣꯛꯁꯤꯗ wet laughing ꯇ꯭ꯔꯥꯏ ꯇꯧꯒꯦ ꯐ꯭ꯂꯦꯚꯔꯗꯤ ꯁꯤꯅ ꯍꯦꯜꯂꯦ ꯄꯨꯛ ꯌꯧꯕ ꯁꯥꯕꯁꯦ ꯆꯅꯝ ꯁꯤꯡ ꯐꯖꯅ ꯍꯥꯞꯄꯦ ꯋꯦꯠꯅ ꯍꯦꯟꯅ ꯐ꯭ꯂꯦꯚꯔ ꯂꯩꯌꯦ ꯑꯗꯨꯒ ꯆꯥꯕ ꯅꯨꯡꯉꯥꯏꯕꯅ ꯗ꯭ꯔꯥꯏꯅ ꯍꯦꯟꯕ꯭ꯔꯥ ꯁꯤ ꯆꯣꯞꯁꯇꯤꯛꯁꯦ ꯁ꯭ꯇꯤꯜ ꯑꯣꯏꯕꯒꯤꯅꯦ ꯄꯨꯔꯥ ꯖꯤꯔꯤ ꯅꯥꯜꯂꯦꯕꯀꯣ ꯁꯣ
와. 과학이야. 짜장은 좀 하고 하네. 라핑스다. 시 필링세. 어시나 시기 브레드 하ppy나. 어도 막한 하pp레이바. 아이디 미미 하pp스 레이바 시만동가. 아가 뭐술 탐바네바. 이름고마 하pp스 치킨고마 하pp스 되기 소야빈 베이스 셈베 아가 막한 하pp네. 아도 하와시 브레드 ngasi na hamane bread size. 그러면 hꯧꯖꯤꯛꯇꯤ COVID-19ꯒꯤ 시츄에이션ꯁꯤꯗ ꯀꯤꯕꯤꯔꯁꯨ ꯍꯥꯏꯗꯤ ꯌꯨꯝꯗ ꯌꯥꯝ 하이제닉 ꯑꯣꯏꯅ ꯁꯦꯝꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏꯗꯤ ꯊꯣꯛꯑꯣꯏꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤ ꯈ꯭ꯋꯥꯎꯗ ꯃꯍꯤꯗ ꯃꯍꯤꯗꯒꯤ 와 조민주인가? мяу데 페이지 레스토랑에 조민 오더 더 봐가 다 오더 베거든 블랙 페퍼 ям 세네 하우스 chopsticks에 handy 어디 너 담면에 치킨제 거의 풋라가 넥 셋다가 하프도 누나 뜻이네 parang ngawwe uy ula awe tasty almost same 아니야 아니막스 ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯕ ꯐ꯭ꯂꯦꯕꯔ ꯑꯃꯗꯤ ꯌꯥꯎꯋꯦ ꯈꯔ ꯈꯪꯗꯦ ꯆꯤꯛꯀꯟꯁꯦ ꯁ꯭ꯃꯣꯀꯤ ꯑꯣꯏꯌꯦ ꯈꯔ I don't know why butꯈꯔ ꯌꯥꯝ ꯆꯥꯕꯤꯅꯤꯡꯉꯗꯤ ꯄ꯭ꯔꯤ-ꯑꯣꯔꯗꯔ ꯇꯧꯕꯤꯒꯗꯕ 하웨 ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯧꯕꯗꯣ ꯑꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ ꯃꯣꯏ ꯇꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ 치킨 ям 야와 다르잖아 नूडल्स की वेराइटीꯉꯥꯛꯇꯅꯦ ꯃꯆꯥꯁꯦ ꯑꯗꯣ ꯇꯦꯁ ꯑꯝꯇ ꯃꯥꯟꯗꯦ 시그시그ꯁꯨ खर खेने सिने हेले फ्लेवर 시그시그सु
chopstick se ware ngakang pothage sim hai khwao de chicken khwap sam yaninge nam hawe morok se last one wah wah morok se ahumlak sarani khangjabam lere hawi amadi haute haibadu sina sakhi wah morok pama megidi best ta doini sidi laughing manipura ihan hanba link street na mayam gidamakta food delivery service tawjari ado take away tawbusu yai address na new lambulen auga pre-order di tawbigadaba yam honest review da si laughing se chabada Delhi gi Tibetan colony gi laughing do ningjange mayam try tawbiu laughing sungsa chadriba mi su laughing lovers singi oina di manipur macha oina di good news ne link street tagi mayam na order tawga chabi bayaragani si video ki description da Instagram gi link hapchar mage link street ki contact number su hapchar mage auga mayam na order tawbiraga chabi bayaragani price detail mayam so mamang da loi mak hapkhrabane ado sise anova menu su thun hapkalani aduna mayam na hena khudong chanaba Instagram do link to description da lejarabane adu follow tawsanbiro mayam su order tawga mahau engbiro ado ngasi yoina di matang swasi losanderage video se nungai biradi like tawbiramo aduga subscribe tawdriba yaurgadi khoi channel bu support tawbiwena subscribe tawbiramo mayam bu amuka su hana ponenjari